Akasbani Imphal Nayani Devi na pau pajari ahanbada maruoiba pau Manipurda hujik thoklibe irang asiga mari leinana hokhiba tha anigi mahiroi singi phi lawdanaba suna school authority da taksilli Pradhanmantri Narendra Modi numin inigi France khongjat mai pakna loisileba tungda ngasi United Arab Emirates ki damak khongsan khre Bihar da hokhiba pung tarani thoida raija dugi tongan mafam singda bajra tabadagi yamdrabada mi kuni thoi sikhre amasung Arunachal Pradesh chatharakba manga suba junior boys national boxing championship ta services na makok oire services ki sanagi takaman phanglaba jingi manungda Manipur gi Punchiba yauri Manipurda hujik thoklibe irang asiga mari leinana hawkhiba tha ani asigi mahiroi singi school phi lawdanaba All Manipur Students Union suna school authority singda taksilli Lup asina thopa cherol amada hai hiramasigi matangda Shiksha Mantri Director of Education na chingba mari lainabo authority da memorandum pichinduna taksin khre school kharana parikhyagi matam lepsinduna school phi thidaba yaroi haina chathariba thong lepinaba su mahiroi lup asina appeal tawri Imphal West, Imphal East amasung Kangpokpi Jilla da ngasi ayuk pung manga dagi numidang waram pung taruk phawba curfew komthokli Kakching amasung Bisnupur Jilla da ngasi ayuk pung manga dagi numidang waram pung manga phawba curfew komthokli Kakching Jilla gi serau dadi curfew komthokpa leite Thawal Jilla da ngasi ayuk pung manga dagi numidang pung nipan phawba curfew komthokli Tamenglong amasung None Jilla gi manungda lairiba voter singi photo electoral roll gi special summary revision pangthoklagani apiba matamgi manungda ERO, AERO amasung BLO singbu training tawduna yumthong khudingi chatuna thabak paikatpa horagani haina Tamenglong gi district election officer na thokpa cherol amada hairi Nagaland gi School Education Department na oja singi attendance monitoring system ama pilot project oina hudokle masi World Bank na senthang piba Nagaland education project the lighthouse ki makhada paikatpani project asi hudokpo na school education directorate ki karmachari punamaki master selfie singlauba amasung authentication tawbagi thabak ngarang principal director amasung samagra shiksha gi mission director na luchingduna ngarang dagi Directorate of School Education na hawkre Teacher Attendance Monitoring System asina staff amasung ojasing school ningthina kahanbata natana classroom da lairik takpa amasung mahima sing tambagi sel kaithokpada su mateng ohellagani Meghalaya Eco-Tourism Infrastructure Development Project ta sel thadanaba Kendra Sarkar Raija amasung New Development Bank na handakta yanaje ama sahi tawnakre Project asi mapalamdagi lupa koti chatet kuntrama thoirom thadagadaba project ni Meghalaya Sarkar gi Planning Department ki makhada laiba Sarkar gi company Meghalayan Age Limited na project asi paikhatkani masina raija asi pung inguna phajaraba mahusagi saktam cultural heritage amasung tongan ba pambi amasung sanga sing uthokpa khwaidagi nowa makhalgi infrastructure sengwatpada mateng oiragani Tarani thoi subo World Choir Games ta Bharat ki mahut sinduna saruk yariba Nagaland Chamber Choir na sanagi takaman ani laurakle yamna lemjaningai oiraba competition asi Kha Korea ki ganne ungda pangthokpani Nagaland team na musica contemporary Nia voices amasung mix chamber music ta sanagi takaman phangki malem thaki choir festival asida saruk yanaba Bharat dagi qualify oiba choir asin Nagaland dagi mioi kunthana saba chamber choir asi khaktani festival asi chahi ani khudingi interculture foundation na sinbani tabiriba pawasi Akasbani Imphal dagini Pradhanmantri Narendra Modi numin inigi France khongjat mai pakna loisilaba tungda ngasi United Arab Emirates UAE gi damak khongsan khre masi Pradhanmantri Narendra Modi gi mangarak suba UAE khongjat ni masina laibak ani gi lainari ba mari hena bhagat anbada mateng oiragani Abu Dhabi da lairinga da Pradhanmantri na UAE gi Rashtrapati amasung Abu Dhabi gi ruler Sheikh Mohammed bin Zayed Al Nahyan ga hiram kaya da pak sana wari sanaduna energy food
security amasung ngaksel yauna maruoiba lam kayada tengbang pinaba yaba sing khangdoknaba hotnagani. India UAE Comprehensive Strategic Partnership asi tapna manglomda sangsilakli amasung Pradhan Mantri gi khongjat asina tongan balamda tingbang pinabai hengat annabagi maruoiba pambai ama oiragani. Energy, Shiksha, Analayeng, Food Security, Fintech, Ngaksel amasung kala Sanskriti da natana lutingbani na malengi oina maruoiba wafam kaya sokhanagani. Madugi manungda United Nations Framework Convention on Climate Change gi COP28 ta UAE na President oiba amasung UAE bu akhanaba batan ta walaibak ama oina khangatliba Bharat na G20 President oibagi wafam sing yauri. Pradhan Mantri Modi na English singani tara manga singani tara nipan singani tara mapan amasung singani kuni thoida UAE da chatkiba duna laibak ani gi mari hena chechel hanabagi yumpham thonki amasung handaki khongjat asina lainariba mari hena chechin hanabagi tanja ama piragani. BJP की राज्य सभा मेंबर प्रकाश जावड़ेकर ना हाईरी पासपोर्ट आधार अमसुंग बैंकिंग की थबक हौजिक्ति पोस्ट ऑफिस सिंगी खुतांग दा तौरबनिना इंडिया पोस्ट असि डिजिटल इंडिया की मयक लारबा खुदम अमनी पुणे दंगारंग महिला समान सेविंग सर्टिफिकेट स्कीम अमसुंग महादेव कोली ट्राइब की अखन्नबा कोबर अनि फोंदोकलबा तुंगदा महाकना वा ngang श्री जावड़ेकर ना हाई हौखिबा चही मापन असिदा प्रधानमंत्री नरेंद्र मोदी की लमजिंग मखादा लम कया marumda awonba purakle ngasidi India Post si awonba Bharat ke saktam oire amasung miyamna masida saruk yagadabani haina mahakna taksinki thauram aduda mahila saman saving certificate account miyamda pamna hanaba hotnabada achawba thaudang lawkhiba India Post ki karmachari chingbu Sri Jabrekar na harauna okhi. Atenba matamgi manungda India Post ki Pune region na mahila saman saving certificate account lising kaya maru hanghanduna nupi singbu masage senthok ningthina lehenbada mateng oihalle. Bihar da hokhiba pung tarani thoida raija dugi tongan mapam singda brother tabadagi yamdrabada mi koni thoi sikhe sarkar gi official singna hai arwal amasung rota jila dagi minipan sikhibagi pau phangi Aurangabad amasung East Champaran jila da mioi ani sikhi Kaimur Kishanganj Banka Siwan Nalanda Araria Sitamarahi Muzaffarpur Baisali Siwan amasung Saran jila singda brother tabadagi mi amamam sikhi thaudok ayamba kharip ritugi oina mi sing aduna labukta tapak suringaida thokhibani mi kayagi punchi mangkiba duda Mukhyamantri Nitish Kumar na nungaitaba phongdokli thaudok sing aduda leikhidraba singi imung manungda lupa lakh mari ex gracia piragani haina mahakna lauthokhi marak sida India Med Department na Bihar gi nongpok thangba saruk singdang asi akan banong chugani hairi nonglei nungsit amasung akhak araw yawgadabana miyamna nong churi ngaida mapanda thokpi danaba su department asina cheksinaba hairi. Arunachal Pradesh ta chatharakba manga suba Junior Boys National Boxing Championship ta apunba sanagi takamantara umdoi manungda Services Sports Control Board na nipan phangduna makok oire yumbu Arunachal Pradesh na ahan boina sanagi ama lupagi ahum amasung senjengi ani phangduna raija sigi oina khwaidagi chauna maipakpa ngamle. Services na best team amasung Arunachal Pradesh na best fair play team gi mana phangki services ki sanagi takaman phanglabasingi manungda keji humpu gi kanglupta Manipur gi M Punsiba keji humpu taru ki kanglupta Mizoram gi Lalun Puya yauri sanagi takaman phanglabasing asi lagliba August pangthokadoriba Asian Junior Boxing Championship ki dama khalle. Aroibada maruoiba pau amo hana Manipur da hujik thokliba irang asiga mari lainana hokhiba tha anigi mahiroi singi school fee lawdanaba suna school authority singda takchili Pradhan Mantri Narendra Modi numin inigi France khongchat mai pakna loisilaba tungda ngasi United Arab Emirates ki damak khongsan khre. Bihar da hokhiba pung kun mari da raija dugi tongan mapam singda bajra tabadagi yamdrabada mi kuni thoi sikre amasung Arunachal Pradesh ta chatharakba manga suba Junior Boys National Boxing Championship ta services na makok oire services ki sanagi takman phanglaba singi manungda Manipur gi M Punsiba yauri pauloi jare.